ꯃꯌꯥꯕꯨ ꯑꯍꯟꯅꯃꯛꯇꯗ ꯏꯀꯣꯛ ꯅꯣꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯩꯈꯣꯏꯅ ꯉꯁꯤꯁꯨ ꯑꯃꯨꯛ ꯄꯨꯔꯒ ꯂꯥꯛꯆꯔꯤ ꯑꯩꯈꯣꯏꯅ ꯊꯥꯖꯔꯛꯄ ꯋꯥꯔꯤꯗ ꯃꯇꯝꯒꯤ ꯏꯆꯦꯜ ꯃꯔꯤꯁꯨꯕ ꯁꯔꯨꯛ ꯉꯁꯤꯒꯤ ꯃꯔꯤꯁꯨꯕ ꯁꯔꯨꯛ ꯑꯁꯤꯗꯅ ꯋꯥꯔꯤ ꯑꯁꯤꯅ ꯀꯔꯤ ꯍꯥꯏꯅꯤꯡꯂꯤꯕ ꯀꯔꯤ ꯑꯣꯏꯔꯤꯕ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯋꯥꯔꯤ ꯑꯁꯤ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯍꯧꯖꯤꯛ ꯇꯥꯕꯤꯔꯁꯤ ꯃꯇꯝꯒꯤ ꯏꯆꯦꯜ ꯃꯔꯤꯁꯨꯕ ꯁꯔꯨꯛ ꯃꯦꯝꯊꯣꯏ ꯇꯁꯦꯡꯅꯃꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯖꯔꯤ ꯍꯔꯥꯎꯖꯔꯤ ꯃꯥꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯗꯤ ꯌꯥꯝꯅ ꯐꯩ ꯑꯁꯤꯒꯤꯁꯨ ꯃꯊꯛꯇ ꯊꯕꯛ ꯇꯧꯕ ꯅꯨꯄꯥꯅꯤ ꯍꯥꯏꯗꯨꯅ ꯄꯣꯡꯊꯣꯛ ꯆꯥꯎꯊꯣꯛꯆꯔꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅꯁꯨ ꯃꯥꯗꯤ ꯑꯐꯕ ꯅꯨꯄꯥ ꯈꯪꯅꯩ ꯑꯐꯕ ꯅꯨꯄꯥ ꯂꯣꯏꯅꯩ ꯀꯥꯏ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯔꯛꯄꯗ ꯃꯦꯝꯊꯣꯏꯒꯤ ꯋꯥꯈꯜꯗ ꯃꯥꯒꯤ ꯊꯃꯣꯏꯗꯁꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯔꯝꯃꯤ ꯍꯔꯥꯎꯖꯔꯝꯃꯤ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯦꯝꯊꯣꯏꯅ ꯋꯥꯅ ꯉꯥꯏꯖꯔꯤꯕ ꯑꯁꯦ ꯑꯇꯩ ꯑꯃꯠꯇ ꯅꯠꯇꯦ ꯕꯤꯅꯟꯗꯅ ꯗ꯭ꯌꯨꯇꯤ ꯆꯠꯈ꯭ꯔꯒ ꯃꯍꯥꯛꯅ ꯍꯜꯂꯛꯄ ꯃꯇꯝꯗ ꯐꯣꯟ ꯇꯧꯔꯛꯀꯅꯤ ꯍꯥꯏꯗꯨꯅꯅꯤ ꯃꯦꯝꯊꯣꯏꯅ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯤꯕ ꯕꯤꯅꯟꯗꯒꯤ ꯑꯔꯣꯟꯕ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨꯗꯤ ꯃꯦꯝꯊꯣꯏꯅ ꯀꯔꯤꯃꯠꯇ ꯈꯪꯗꯕꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯁꯨ ꯄꯨꯡ 8-9 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯕꯤꯅꯟꯗꯅ ꯐꯣꯟ ꯇꯧꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯈꯧꯔꯥꯡꯅ ꯉꯥꯏꯖꯩ ꯆꯥꯛ ꯊꯣꯡꯕ ꯅꯨꯃꯤꯗꯥꯡꯒꯤ ꯇꯧꯕ ꯌꯥꯕ ꯊꯕꯛꯁꯤꯡꯁꯨ ꯌꯥꯝꯅ ꯉꯟꯅ ꯂꯣꯏꯁꯤꯜꯂꯝꯃꯤ ꯍꯣꯔꯦꯟ ꯃꯍꯥꯛꯅ ꯐꯣꯟ ꯇꯧꯔꯛꯂꯒ ꯑꯩꯅ ꯑꯇꯣꯞꯄ ꯊꯕꯛ ꯇꯧꯈ꯭ꯔꯕꯗꯤ ꯃꯥꯅ ꯑꯩꯕꯨ ꯁꯥꯎꯈꯤꯅꯤ ꯃꯥꯅ ꯑꯩꯕꯨ ꯋꯥꯔꯧꯈꯤꯅꯤ ꯍꯥꯏꯗꯨꯅ ꯃꯦꯝꯊꯣꯏꯒꯤ ꯋꯥꯈꯜꯗꯁꯨ ꯃꯣꯟ ꯈꯜꯂꯤ ꯑꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯍꯥꯛ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯌꯥꯝꯅ ꯉꯟꯅ ꯂꯣꯏꯁꯤꯜꯂꯝꯃꯤ ꯕꯤꯅꯟꯗꯁꯨ ꯃꯍꯥꯛꯅ ꯑꯣꯏꯗꯕ ꯉꯥꯡꯂꯨꯕ ꯇꯥꯠ ꯀꯌꯥ ꯑꯃ ꯇꯧꯔꯨꯕꯗꯨꯅ ꯌꯨꯝꯗ ꯂꯩꯕ ꯃꯇꯝꯗꯁꯨ ꯌꯥꯝꯅ ꯋꯥꯅ ꯈꯜꯂꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯁꯥ ꯃꯇꯣꯝꯇ ꯆꯤꯡꯅꯖꯕ ꯀꯌꯥ ꯑꯃ ꯍꯧꯔꯛꯏ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯔꯤ ꯃꯥꯕꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯑꯩꯅ ꯃꯉꯣꯟꯗ ꯅꯝꯊꯥꯛ ꯀꯌꯥ ꯑꯃ ꯇꯧꯔꯤ ꯍꯌꯦꯡ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯑꯩꯒꯤ ꯃꯔꯝꯗ ꯊꯤꯒꯠꯂꯛꯂꯕ ꯀꯔꯤꯒꯨꯝꯕ ꯈꯪꯈꯤꯕ ꯇꯥꯔꯕꯗꯤ ꯑꯩꯗꯤ ꯀꯔꯤ ꯑꯣꯏꯒꯅꯤ ꯑꯩꯕꯨ ꯀꯩꯗꯧꯒꯗꯒꯦ ꯍꯥꯏꯗꯨꯅꯁꯨ ꯕꯤꯅꯟꯗꯒꯤ ꯋꯥꯈꯜꯗ ꯄꯥꯈꯠꯆꯕ ꯀꯌꯥ ꯑꯃꯗꯤ ꯐꯥꯎꯔꯤ ꯑꯗꯨꯕꯨ ꯊꯣꯏꯅ ꯍꯦꯟꯅꯁꯨ ꯈꯟꯗꯦ ꯃꯇꯝ ꯑꯇꯩꯗꯗꯤ ꯗ꯭ꯌꯨꯇꯤ ꯇꯧꯕ ꯁꯥꯗꯨꯅ ꯃꯦꯝꯊꯣꯏꯗ ꯀꯔꯤꯃꯠꯇ ꯍꯥꯏꯗꯦ ꯐꯣꯟ ꯇꯧꯗꯦ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯄꯨꯡ 8-9 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗꯗꯤ ꯗ꯭ꯌꯨꯇꯤ ꯇꯧꯕ ꯂꯣꯏꯕ ꯁꯥꯗꯨꯅ ꯃꯦꯝꯊꯣꯏꯗ ꯐꯣꯟ ꯇꯧꯔꯤ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯔꯤ ꯃꯦꯝꯊꯣꯏꯗꯤ ꯕꯤꯅꯟꯗꯒꯤ ꯋꯥꯈꯜꯗ ꯄꯨꯡꯉꯥꯎ ꯉꯥꯎꯔꯕꯅꯤ ꯕꯤꯅꯟꯗꯅ ꯍꯥꯏꯖꯤꯟꯕ ꯃꯥꯅ ꯁꯥꯟꯅꯕ ꯇꯥꯠ ꯀꯌꯥ ꯑꯃꯗ ꯃꯦꯝꯊꯣꯏꯗꯤ ꯂꯣꯏꯅ ꯊꯥꯖꯔꯤ ꯕꯤꯅꯟꯗꯕꯨ ꯅꯨꯡꯁꯤꯕ ꯍꯦꯟꯈꯤꯕꯅ ꯃꯦꯝꯊꯣꯏ ꯕꯤꯅꯟꯗꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯌꯥꯔꯤ ꯕꯤꯅꯟꯗꯗꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯌꯥꯗꯕꯅ ꯕꯤꯅꯟꯗꯅ ꯄꯥꯈꯠꯅ ꯃꯦꯝꯊꯣꯏꯗ ꯍꯥꯏꯔꯤ ꯃꯦꯝꯊꯣꯏ ꯑꯩꯗꯤ ꯂꯝ ꯂꯥꯞꯅ ꯂꯩꯕꯅꯤ ꯑꯗꯨꯅ ꯑꯩꯅ ꯅꯪꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯅꯍꯥꯛ ꯅꯃꯥꯟꯅꯕꯤꯁꯤꯡꯅ ꯊꯧꯖꯤꯟꯕꯗꯣ ꯌꯥꯒꯅꯨꯀꯣ ꯑꯗꯨꯇꯁꯨ ꯅꯠꯇꯅ ꯅꯪꯗꯤ ꯃꯁꯛ ꯐꯖꯕ ꯅꯨꯄꯤꯅꯤ ꯑꯗꯨꯅ ꯅꯨꯄꯥ ꯀꯌꯥ ꯑꯃꯅ ꯅꯉꯣꯟꯗ ꯍꯥꯏꯔꯛꯀꯅꯤ ꯅꯨꯡꯁꯤ ꯍꯥꯏꯔꯛꯀꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯒꯤꯗꯃꯛꯇ ꯈꯟꯕꯤꯔꯕ ꯑꯩꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯕ ꯇꯥꯔꯕꯗꯤ ꯅꯪ ꯌꯥꯒꯅꯨꯀꯣ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯌꯥꯈ꯭ꯔꯕꯗꯤ ꯑꯩꯗꯤ ꯌꯥꯝꯅ ꯋꯥꯒꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩ ꯑꯣꯛꯇꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯈꯤꯕꯁꯨ ꯌꯥꯏ ꯑꯗꯨꯝꯅ ꯕꯤꯅꯟꯗꯅ ꯊꯃꯣꯏ ꯁꯣꯛꯄ ꯁꯥꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯄ ꯀꯌꯥꯗ ꯃꯦꯝꯊꯣꯏꯗꯤ ꯐꯖꯅ ꯍꯥꯏꯔꯤ ꯐꯖꯅ ꯇꯝꯂꯤ ꯑꯁꯦꯡꯕꯅꯤ ꯑꯩ ꯀꯅꯥꯁꯨ ꯈꯪꯅꯔꯣꯏ ꯑꯩꯗꯤ ꯅꯪꯒꯤꯗꯃꯛꯇ ꯂꯦꯞꯂꯕꯅꯤ ꯅꯪꯅ ꯌꯥꯝꯅ ꯊꯥꯖꯗ꯭ꯔꯕꯗꯤ ꯃꯊꯪꯒꯤ ꯅꯪꯅ ꯁꯨꯇꯤ ꯊꯣꯔꯛꯄꯗ ꯅꯪꯅ ꯍꯥꯏꯅꯤꯡꯕ ꯈꯨꯗꯤꯡꯃꯛ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ ꯑꯩ ꯂꯣꯏꯅ ꯌꯥꯒꯅꯤ ꯅꯪꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯣ ꯑꯩ ꯌꯥꯒꯅꯤ ꯍꯥꯏꯗꯨꯅ ꯃꯦꯝꯊꯣꯏ ꯕꯤꯅꯟꯗꯒꯤ ꯃꯥꯡꯗ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯐꯥꯎꯕ ꯋꯥꯁꯛꯂꯝꯃꯤ ꯑꯗꯨꯝꯅ ꯃꯦꯝꯊꯣꯏꯅ ꯌꯥꯝꯅ ꯊꯥꯖꯅ ꯍꯥꯏꯔꯛꯄ ꯀꯌꯥ ꯑꯗꯨꯗꯗꯤ ꯕꯤꯅꯟꯗꯗꯤ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦ ꯑꯗꯨꯕꯨ ꯈꯟꯊꯔꯕ ꯃꯤꯀꯨꯞꯇꯗꯤ ꯑꯃꯨꯛꯁꯨ ꯄꯥꯈꯠꯂꯦ ꯕꯤꯅꯟꯗꯅ ꯑꯃꯨꯛ ꯇꯞꯅ ꯈꯨꯝꯃꯤ ꯑꯗꯨ ꯃꯦꯝꯊꯣꯏ ꯑꯩ ꯅꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯑꯗꯣ ꯅꯪ ꯌꯥꯒꯗ꯭ꯔꯥ ꯃꯦꯝꯊꯣꯏꯅ ꯈꯨꯝꯃꯤ ꯀꯔꯤ ꯋꯥꯅꯣ ꯅꯪꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛꯇꯤ ꯑꯩ ꯂꯣꯏꯅ ꯌꯥꯒꯅꯤ ꯃꯇꯝ ꯑꯗꯨꯗ ꯕꯤꯅꯟꯗꯅ ꯈꯨꯝꯃꯤ ꯃꯦꯝꯊꯣꯏ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯅꯉꯣꯟꯗ ꯅꯝꯊꯥꯛ ꯑꯃ ꯇꯧꯔꯝꯕ ꯇꯥꯔꯕꯗꯤ ꯅꯪ ꯀꯔꯤ ꯈꯟꯒꯅꯤ ꯕꯤꯅꯟꯗꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯦꯝꯊꯣꯏꯅ ꯈꯨꯝꯃꯤ ꯅꯪꯕꯨ ꯑꯩꯉꯣꯟꯗ ꯅꯝꯊꯥꯛ ꯇꯧꯕ ꯉꯝꯒꯗ꯭ꯔꯅꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯅꯝꯊꯥꯛ ꯇꯧꯒꯅꯤ ꯑꯣꯏꯗꯕ ꯉꯥꯡꯒꯅꯤ ꯍꯥꯏꯕꯁꯤꯗꯤ ꯑꯩꯅ ꯊꯥꯖꯕ ꯉꯝꯗꯦ ꯍꯥꯏꯌꯨ ꯅꯪꯕꯨ ꯑꯩꯉꯣꯟꯗ ꯅꯝꯊꯥꯛ ꯇꯧꯒꯦ ꯈꯟꯕ꯭राꯅꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯤꯅꯟꯗ ꯈꯨꯝꯐꯝ ꯈꯪꯗꯦ ꯕꯤꯅꯟꯗꯅ ꯈꯨꯝꯃꯤ ꯍꯣꯏ ꯑꯩ ꯅꯉꯣꯟꯗꯕꯨꯗꯤ ꯅꯝꯊꯥꯛ ꯇꯧꯕ ꯉꯝꯂꯣꯏ ꯑꯗꯨꯒ ꯇꯧꯒꯦꯁꯨ ꯈꯟꯗꯦ ꯑꯗꯨꯕꯨ ꯃꯤ ꯍꯥꯏꯕꯁꯤꯗꯤ ꯇꯝꯕ ꯉꯝꯗꯦꯗꯅ ꯑꯩꯒꯤ ꯃꯄꯥꯟꯊꯣꯡꯒꯤ ꯁꯛꯇꯝꯁꯤ ꯅꯠꯇꯕ ꯀꯔꯤꯒꯨꯝꯕ ꯑꯔꯣꯟꯕ ꯁꯛꯇꯝ ꯑꯃ ꯂꯩꯔꯝꯕ ꯇꯥꯔꯕꯗꯤ ꯅꯪ ꯑꯩꯉꯣꯟꯗ ꯀꯔꯤ ꯈꯟꯒꯅꯤ ꯅꯪ ꯀꯔꯤ ꯐꯥꯎꯒꯅꯤ ꯃꯦꯝꯊꯣꯏꯅ ꯍꯥꯏꯔꯛꯏ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯑꯩꯉꯣꯟꯗ ꯁꯥꯟꯅꯒꯅꯣ ꯑꯩꯉꯣꯟꯗ ꯂꯛꯅꯒꯅꯣ ꯅꯪꯒꯤ ꯄꯨꯛꯆꯦꯜꯁꯦ ꯑꯩꯅ ꯐꯖꯅ ꯈꯪꯉꯦ ꯑꯗꯨꯇꯁꯨ ꯅꯠꯇꯅ ꯅꯪꯒꯤ ꯃꯔꯝꯗꯁꯨ ꯏꯃꯥꯟꯅꯕꯤꯅ ꯐꯖꯅ ꯍꯥꯏꯔꯦ
Nang ꯑꯩꯉꯣꯟꯗ ꯀꯔꯤ ꯋꯥ ꯂꯣꯠꯄꯒꯦ? ꯀꯔꯤ ꯋꯥ ꯂꯣꯠꯀꯦ ꯈꯜꯂꯤꯅꯣ? ꯑꯁꯦꯡꯕ ꯍꯥꯏꯔꯛꯑꯣ, ꯑꯩ ꯌꯥꯝꯅ ꯈꯪꯅꯤꯡꯉꯦ꯫ ꯕꯤꯅꯟꯗꯅ ꯑꯃꯨꯛ ꯈꯨꯝꯃꯦ, ꯑꯩ ꯅꯉꯣꯟꯗ ꯋꯥ ꯂꯣꯠꯇꯦꯗ, ꯑꯩꯅ ꯆꯨꯝꯅ ꯁꯨꯝ ꯐꯥꯒꯤ ꯇꯧꯕꯅꯦ꯫ ꯃꯦꯝꯊꯣꯏꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯦ, ꯑꯗꯨ ꯇꯥꯃꯣ, ꯅꯈꯣꯏꯒꯤ ꯂꯝ ꯑꯁꯦꯡꯕꯁꯤ ꯀꯗꯥꯏꯗꯅꯣ? ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯂꯩꯀꯥꯏꯁꯦ ꯑꯩ ꯌꯥꯝꯅ ꯈꯪꯅꯤꯡꯉꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯗꯤ ꯕꯤꯅꯟꯗ ꯄꯥꯈꯠꯂꯝꯃꯤ, ꯃꯁꯥꯗ ꯁ꯭ꯋꯥꯏ ꯂꯥꯎꯔꯝꯃꯤ꯫ ꯕꯤꯅꯟꯗꯅ ꯇꯞꯅ ꯈꯨꯝꯃꯦ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨ ꯍꯪꯂꯤꯕꯗꯤ? ꯃꯦꯝꯊꯣꯏꯅ ꯍꯥꯏꯔꯦ, ꯅꯣꯡ ꯐꯥꯗꯣꯛ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯆꯠꯂꯨꯕ ꯇꯥꯔꯕꯗꯤ ꯅꯈꯣꯏꯒꯤ ꯌꯨꯝꯗꯣ ꯑꯩꯁꯨ ꯅꯣꯡ ꯐꯥꯗꯣꯛ ꯀꯣꯏꯔꯛꯄꯗꯤ ꯌꯥꯏꯗꯅ꯫ ꯕꯤꯅꯟꯗꯅ ꯍꯥꯏꯔꯛꯑꯦ, ꯉꯥꯏꯈꯣ, ꯑꯗꯨꯝꯅ ꯀꯣꯏꯔꯛꯀꯅꯣ꯫ ꯑꯁꯨꯝꯅ ꯅꯨꯄꯤꯅ ꯅꯨꯄꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯄꯁꯦ ꯃꯤꯅꯁꯨ ꯐꯅ ꯍꯥꯏꯅꯗꯕꯅꯦ꯫ ꯑꯩ ꯅꯉꯣꯟꯗ ꯅꯣꯡꯃ ꯍꯥꯏꯒꯦ꯫ ꯃꯦꯝꯊꯣꯏꯅ ꯍꯥꯏꯔꯛꯑꯦ, ꯇꯥꯃꯣ, ꯅꯪ ꯑꯩꯉꯣꯟꯗ ꯆꯤꯡꯅꯕ꯭ꯔꯥ? ꯄꯥꯈꯠꯄ꯭ꯔꯥ? ꯅꯨꯄꯥꯒꯤ ꯃꯌꯨꯝ ꯍꯪꯗꯨꯅ ꯅꯨꯄꯥꯒꯤ ꯌꯨꯝꯗ ꯀꯣꯏꯆꯠ ꯆꯠꯀꯗꯕ ꯅꯨꯄꯤꯗꯨꯗꯤ ꯑꯩꯗꯤ ꯅꯠꯇꯦ꯫ ꯆꯨꯝꯅ ꯁꯨꯝ ꯈꯪꯅꯤꯡꯕꯒꯤ ꯍꯥꯏꯕꯅꯦ꯫ ꯇꯥꯃꯣꯅ ꯍꯥꯏꯗ꯭ꯔꯕꯗꯤ ꯀꯩꯁꯨꯝ ꯀꯥꯏꯗꯦ, ꯑꯩꯁꯨ ꯃꯈꯥ ꯇꯥꯅ ꯍꯪꯂꯔꯣꯏ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯤꯅꯟꯗꯅ ꯑꯃꯨꯛ ꯈꯨꯝꯃꯦ, ꯃꯦꯝꯊꯣꯏ, ꯅꯪꯒꯤꯗꯨ ꯁꯥꯎꯕ ꯃꯥꯜꯂꯦ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯑꯁꯦꯡꯕꯅꯦ꯫ ꯐꯔꯦ ꯐꯔꯦ, ꯅꯪ ꯅꯨꯡꯉꯥꯏꯇ꯭ꯔꯒꯗꯤ ꯑꯩ ꯍꯥꯏꯒꯦ, ꯑꯗꯣ ꯑꯩꯈꯣꯏ ꯌꯨꯝꯗꯗꯤ ꯂꯥꯛꯇꯤ ꯂꯥꯛꯀꯅꯨꯀꯣ꯫ ꯑꯗꯨꯝꯅ ꯕꯤꯅꯟꯗꯅ ꯍꯥꯏꯔꯗꯨꯅ ꯕꯤꯅꯟꯗꯅ ꯃꯥꯒꯤ ꯂꯝ ꯅꯠꯇꯕ, ꯃꯥꯒꯤ ꯂꯩꯀꯥꯏ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯈꯣꯏ ꯂꯝꯒ ꯊꯪꯅꯕ ꯈꯨꯜ ꯑꯃ ꯕꯤꯅꯟꯗꯅ ꯍꯥꯏꯔꯝꯃꯦ꯫ ꯀꯔꯤꯒꯨꯝꯕ ꯍꯌꯦꯡ ꯃꯥꯅ ꯊꯤꯔꯛꯄ ꯇꯥꯔꯕꯁꯨ ꯈꯪꯗꯅꯕ ꯍꯥꯏꯗꯨꯅ꯫ ꯃꯇꯧ ꯑꯁꯨꯝꯅ ꯕꯤꯅꯟꯗꯒꯤ ꯊꯃꯣꯏ ꯁꯦꯡꯕ ꯃꯥꯟꯕ ꯃꯇꯧ ꯀꯌꯥꯁꯤꯗ ꯃꯦꯝꯊꯣꯏ ꯇꯁꯦꯡꯅꯃꯛ ꯕꯤꯅꯟꯗꯒꯤ ꯋꯥꯈꯜꯗ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦ꯫ ꯅꯨꯃꯤꯠꯇꯨꯃꯁꯨ ꯑꯗꯨꯝ ꯍꯧꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯀꯌꯥꯗ ꯑꯁꯣꯝꯗ ꯁꯨꯔꯦꯁꯇꯤ ꯃꯦꯝꯊꯣꯏꯕꯨ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯨꯝꯕ ꯂꯥꯛꯑꯦ꯫ ꯃꯥꯒꯤ ꯃꯁꯛꯄꯨ ꯎꯖꯔꯒ ꯃꯉꯣꯟꯗ ꯀꯔꯤꯃꯠꯇ ꯍꯥꯏꯕ ꯉꯝꯖꯗ꯭ꯔꯕꯁꯨ ꯍꯔꯥꯎꯖꯔꯤ, ꯅꯨꯡꯉꯥꯏꯖꯔꯤ꯫ ꯃꯥꯅ ꯇꯣꯏꯅ ꯂꯥꯛꯄ, ꯃꯥꯅ ꯁꯪꯖꯕ ꯃꯇꯧ ꯀꯌꯥꯁꯤꯗ ꯃꯦꯝꯊꯣꯏꯒꯤ ꯃꯃꯥꯟꯅꯕꯤꯅ ꯐꯥꯎꯕ ꯁꯨꯔꯦꯁꯇ ꯋꯥꯔꯤ ꯁꯥꯔꯦ꯫ ꯁꯨꯔꯦꯁ, ꯅꯪꯅ ꯈꯜꯂꯤꯕꯗꯨ ꯑꯣꯏꯔꯔꯣꯏ꯫ ꯅꯪ ꯃꯦꯝꯊꯣꯏꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯑꯣ꯫ ꯃꯦꯝꯊꯣꯏꯗꯤ ꯈꯪꯅꯕ ꯅꯨꯄꯥ ꯂꯩꯔꯕꯅꯦ꯫ ꯀꯔꯤꯒꯤꯅꯣ ꯃꯁꯥꯅꯁꯨ ꯌꯥꯗꯕ ꯅꯨꯄꯤ ꯑꯃ ꯅꯪꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯇꯥꯜꯂꯤꯕ? ꯅꯨꯄꯥ ꯑꯣꯏꯔꯕꯗꯤ ꯈꯔꯁꯨ ꯂꯦꯝꯕ ꯇꯝꯃꯨ꯫ ꯅꯨꯄꯤꯗ ꯑꯗꯨꯝꯅ ꯇꯣꯏꯅ ꯇꯣꯏꯅ ꯅꯣꯟꯖꯒꯅꯨ꯫ ꯃꯁꯥꯅ ꯌꯥꯗ꯭ꯔꯕꯗꯤ ꯀꯣꯛ ꯇꯣꯛꯑꯣ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯤ ꯑꯃꯅꯁꯨ ꯁꯨꯔꯦꯁꯇ ꯋꯥꯔꯤ ꯁꯥꯔꯦ꯫ ꯑꯗꯨꯕꯨ ꯃꯦꯝꯊꯣꯏꯕꯨ ꯅꯨꯡꯁꯤꯖꯕ, ꯈꯟꯖꯕ ꯀꯌꯥ ꯑꯗꯨꯅꯗꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯐꯅ ꯍꯥꯏꯔꯕꯁꯨ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤꯅꯤ꯫ ꯃꯥꯅ ꯑꯩꯉꯣꯟꯗ ꯄꯥꯎꯈꯨꯝ ꯄꯤꯔꯛꯄꯗꯣ ꯑꯩ ꯉꯥꯏꯈꯤꯅꯤ ꯍꯥꯏꯗꯨꯅ ꯁꯨꯔꯦꯁ ꯑꯗꯨꯝ ꯂꯥꯛꯂꯤ꯫ ꯃꯦꯝꯊꯣꯏꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯐꯝ ꯈꯪꯗꯦ꯫ ꯁꯨꯔꯦꯁꯅ ꯇꯣꯏꯅ ꯂꯥꯛꯄ, ꯇꯣꯏꯅ ꯁꯪꯖꯕ ꯃꯇꯧ ꯀꯌꯥꯁꯤꯗ ꯃꯍꯥꯛ ꯅꯨꯡꯁꯤꯗꯦ ꯍꯥꯏꯗꯨꯅꯗꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯗꯦ꯫ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯕꯨꯗꯤ ꯅꯀꯣꯏꯅꯅ ꯍꯥꯏꯔꯕꯅꯤ꯫ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯐꯥꯎꯕ ꯁꯨꯔꯦꯁꯇ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯔꯕꯁꯨ ꯃꯁꯥꯅ ꯍꯥꯏꯔꯛꯄꯗꯣ ꯑꯩ ꯇꯥꯅꯤꯡꯉꯤ, ꯃꯁꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕꯗꯣ ꯑꯩ ꯇꯥꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯁꯨꯔꯦꯁꯅ ꯇꯣꯏꯅ ꯍꯥꯏꯕꯗꯒꯤ ꯃꯦꯝꯊꯣꯏ ꯀꯔꯤ ꯍꯥꯏꯔꯨꯅꯤ, ꯀꯔꯤ ꯈꯨꯝꯂꯨꯅꯤ? ꯕꯤꯅꯟꯗꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤꯕ ꯃꯦꯝꯊꯣꯏꯒꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯗꯤ ꯁꯨꯔꯦꯁ ꯂꯥꯛꯄ ꯃꯇꯝꯗ ꯍꯦꯟꯅ ꯁꯥꯎꯅꯤꯡꯂꯝꯃꯤ, ꯍꯦꯟꯅꯁꯨ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯁꯨꯔꯦꯁ ꯎꯕ ꯃꯇꯝꯗ ꯃꯍꯥꯛꯇꯤ ꯊꯤꯅ ꯊꯤꯅ ꯉꯥꯡꯂꯝꯃꯤ꯫ ꯁꯨꯔꯦꯁ, ꯃꯤꯅ ꯄꯥꯝꯗ꯭ꯔꯦ, ꯃꯤꯅ ꯅꯨꯡꯁꯤꯗ꯭ꯔꯦ ꯍꯥꯏꯔꯕꯗꯤ ꯀꯣꯛ ꯇꯣꯛꯑꯣ꯫ ꯀꯔꯤꯒꯤꯅꯣ ꯅꯨꯄꯤꯗ ꯆꯒꯠ ꯆꯒꯠ ꯇꯧꯔꯤꯕꯗꯨꯕꯣ? ꯃꯥꯁꯦ ꯈꯪꯅꯕ ꯅꯨꯄꯥ ꯂꯩꯔꯕꯅꯦ, ꯑꯗꯨꯁꯨ ꯊꯕꯛ ꯇꯧꯕ ꯁꯤꯐꯥꯏ ꯑꯣꯏꯕ ꯅꯨꯄꯥꯅꯤ꯫ ꯃꯇꯝꯁꯤꯗ ꯅꯨꯄꯤ ꯃꯁꯛ ꯐꯖꯕ, ꯑꯐꯕ ꯅꯨꯄꯤ ꯐꯪꯒꯦ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯅꯁꯥ ꯍꯥꯟꯅ ꯃꯇꯤꯛ ꯆꯥꯅꯕ ꯍꯣꯠꯅꯧ꯫ ꯃꯇꯤꯛꯄꯨ ꯆꯥꯔꯕꯗꯤ ꯅꯨꯄꯤꯒꯤ ꯅꯨꯄꯤ ꯉꯥꯛꯇꯅꯤ, ꯅꯨꯄꯤ ꯑꯃꯠꯇ ꯋꯥꯠꯂꯔꯣꯏꯗꯕꯅꯤ꯫ ꯑꯗꯨꯅ ꯅꯨꯄꯤ ꯀꯣꯏꯗ꯭ꯔꯤꯉꯩ ꯅꯪ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯅꯁꯥꯅ ꯃꯨꯟꯅ ꯈꯜꯂꯣ꯫ ꯑꯗꯨꯒ ꯅꯨꯄꯤ ꯍꯪꯕ ꯃꯇꯝꯗꯁꯨ ꯑꯩꯅ ꯍꯪꯂꯤꯕ ꯅꯨꯄꯤꯁꯦ ꯑꯩꯒ ꯊꯥꯛ ꯃꯥꯟꯅꯕ꯭ꯔꯥ, ꯑꯩꯒ ꯊꯥꯛ ꯃꯥꯟꯅꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨꯁꯨ ꯅꯁꯥꯅ ꯈꯜꯂꯣ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯅꯪꯅ ꯂꯩꯔꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡꯗꯣ ꯅꯁꯥꯅ ꯈꯪꯖꯧ꯫ ꯃꯦꯝꯊꯣꯏꯒꯨꯝꯕ ꯅꯨꯄꯤꯅ ꯅꯪꯉꯣꯟꯗ ꯂꯩꯒꯗꯕ ꯅꯠꯇꯦ, ꯅꯪꯉꯣꯟꯗꯒꯤ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯕ ꯅꯨꯄꯥꯅꯦ ꯃꯦꯝꯊꯣꯏꯅ ꯈꯪꯅꯔꯤꯕꯁꯦ꯫ ꯑꯗꯨꯅ ꯃꯥꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯑꯣ꯫ ꯃꯥꯕꯨ ꯂꯨꯝꯕ ꯁꯪꯕꯗꯣ ꯅꯪꯒꯤ ꯃꯇꯝ ꯃꯥꯡꯅꯕꯅꯦ, ꯇꯧꯔꯨꯅꯨ꯫ ꯅꯪꯒꯤꯁꯨ ꯅꯁꯥꯒ ꯊꯥꯛ ꯃꯥꯟꯅꯕ ꯅꯨꯄꯤ ꯑꯃ ꯍꯌꯦꯡ ꯃꯇꯝꯗꯨꯗ ꯂꯥꯛꯈꯤꯅꯤ, ꯑꯗꯨ ꯑꯗꯨꯝ ꯉꯥꯏꯌꯣ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯂꯥꯟꯅꯁꯨ ꯈꯟꯒꯅꯨ, ꯃꯁꯤꯗꯤ ꯃꯇꯝꯒꯤ ꯆꯠꯅꯕꯤꯅꯤ, ꯃꯇꯝꯒꯤ ꯏꯆꯦꯜꯅꯤ꯫ ꯃꯇꯝꯅ ꯄꯨꯔꯛꯄ ꯏꯆꯦꯜꯁꯤꯗ ꯑꯗꯨꯝ ꯌꯥꯎꯕ ꯇꯥꯕꯅꯤ꯫ ꯑꯩꯁꯨ ꯃꯉꯥꯏ, ꯅꯪꯁꯨ ꯃꯉꯥꯏ꯫ ꯑꯐꯕ ꯑꯍꯦꯟꯕ ꯍꯥꯏꯕꯁꯤꯗꯤ ꯂꯣꯏꯅ ꯄꯥꯝꯅꯩ, ꯂꯣꯏꯅ ꯇꯧꯅꯤꯡꯉꯤ, ꯑꯗꯨꯕꯨ ꯉꯝꯗꯕꯒꯤ ꯋꯥꯅꯤ꯫ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯏꯃꯥꯟꯅꯕꯤ ꯃꯦꯝꯊꯣꯏꯕꯨ ꯊꯃꯣꯏ ꯁꯦꯡꯅꯃꯛ ꯅꯨꯡꯁꯤꯕ ꯇꯥꯔꯕꯗꯤ ꯊꯕꯛꯃꯛ ꯇꯧꯗ꯭ꯔꯕꯁꯨ ꯒꯥꯔꯤ ꯑꯃ ꯍꯥꯟꯅ ꯇꯣꯡꯅꯕ ꯍꯣꯠꯅꯧ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯥꯅꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯄ ꯌꯥꯏ꯫ ꯀꯟꯅ ꯍꯣꯠꯅꯧ꯫ ꯊꯕꯛ ꯇꯧꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯅꯤꯡꯍꯟꯅꯕ ꯇꯧꯒꯅꯨ꯫
ꯊꯕꯛ ꯁꯨꯔꯒ ꯒꯥꯔꯤ ꯇꯣꯡꯅꯕ ꯍꯣꯠꯅꯧ ꯃꯇꯝꯁꯤꯗꯗꯤ ꯅꯨꯄꯤ ꯀꯣꯏꯒꯦ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯅꯨꯄꯤꯁꯤꯡꯒꯤ ꯃꯤꯠꯃꯥꯡꯗ ꯅꯪꯅ ꯇꯧꯕ ꯉꯝꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯎꯠꯂꯣ ꯌꯥꯝꯅ ꯆꯝꯅ ꯑꯩꯗꯤ ꯅꯨꯄꯤ ꯅꯨꯡꯁꯤꯔꯤꯕꯅꯤ ꯍꯥꯏꯗꯅ ꯍꯦꯛꯇꯃꯛ ꯂꯥꯛꯀꯅꯨ ꯅꯨꯄꯤꯁꯤꯡꯅꯁꯨ ꯌꯥꯝꯅ ꯄꯥꯝꯗꯕꯅꯦ ꯌꯥꯝꯅ ꯍꯩꯅꯗꯕꯅꯦ ꯑꯁꯨꯝꯅ ꯃꯃꯥꯟꯅꯕꯤꯗꯨꯅ ꯌꯥꯝꯅ ꯊꯤꯅ ꯍꯥꯏꯔꯛꯄ ꯃꯥꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨꯗ ꯁꯨꯔꯦꯁ ꯇꯁꯦꯡꯅꯃꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯝꯗꯦ ꯃꯃꯥꯟꯅꯕꯤꯒꯤ ꯃꯇꯧ ꯑꯗꯨꯁꯨ ꯍꯩꯁꯨ ꯍꯩꯅꯔꯝꯗꯦ ꯑꯗꯨꯒ ꯃꯥꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥ ꯈꯨꯝꯕ ꯍꯥꯏꯕꯗꯨꯁꯨ ꯁꯨꯔꯦꯁ ꯇꯧꯈꯤꯗꯦ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯁꯨꯔꯦꯁꯅ ꯑꯃꯨꯛ ꯇꯞꯅ ꯈꯨꯝꯃꯦ ꯑꯩꯗꯤ ꯃꯥꯕꯨ ꯅꯨꯡꯁꯤꯕꯅꯦ ꯑꯩꯅ ꯃꯉꯣꯟꯗ ꯉꯥꯎꯖꯕꯅꯦ ꯑꯩꯅ ꯃꯉꯣꯟꯗ ꯑꯔꯪ ꯑꯔꯥꯛ ꯀꯌꯥ ꯑꯃ ꯎꯍꯜꯂꯒ ꯃꯉꯣꯟꯗꯒꯤ ꯅꯨꯡꯁꯤꯕ ꯅꯤꯕꯗꯨꯗꯤ ꯑꯩꯗꯤ ꯄꯥꯝꯗꯦ ꯅꯈꯣꯏꯅꯁꯨ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯌꯨ ꯑꯩ ꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯩ ꯃꯉꯣꯟꯗ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦ ꯈꯔ ꯌꯥꯅꯕ ꯑꯃꯨꯛꯇ ꯍꯥꯏꯅꯕꯤꯌꯨ ꯍꯥꯏꯗꯨꯅ ꯁꯨꯔꯦꯁꯅ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯍꯥꯏꯖꯔꯤ ꯑꯗꯨꯕꯨ ꯁꯨꯔꯦꯁꯀꯤ ꯃꯇꯧ ꯑꯗꯨꯗ ꯃꯃꯥꯟꯅꯕꯤꯗꯣ ꯅꯣꯛꯅꯤꯡꯕ ꯐꯥꯎꯔꯤ ꯑꯃꯨꯛꯀꯁꯨ ꯀꯔꯦꯝꯅꯔꯒ ꯈꯨꯝꯂꯤ ꯁꯨꯔꯦꯁ ꯅꯪꯁꯤ ꯃꯥ ꯌꯥꯝꯅ ꯀꯜꯂꯦ ꯑꯩꯅ ꯉꯥꯡꯂꯤꯕꯗꯣ ꯃꯩꯇꯩꯂꯣꯟꯅꯤ ꯅꯪꯅ ꯐꯅ ꯀꯟꯅ ꯍꯥꯏꯖꯔꯕꯁꯨ ꯃꯥꯅ ꯅꯉꯣꯟꯗ ꯌꯥꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯊꯣꯛꯇ꯭ꯔꯕꯅꯤ ꯃꯥꯅ ꯈꯪꯅꯔꯤꯕ ꯅꯨꯄꯥꯗꯨꯗꯤ ꯑꯋꯥꯠꯄ ꯀꯔꯤꯃꯠꯇ ꯂꯩꯇꯕꯅꯤ ꯊꯕꯛ ꯇꯧꯏ ꯑꯗꯨꯒ ꯑꯁꯣꯝꯗ ꯃꯥꯅ ꯀꯣꯏꯕ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯒꯥꯔꯤ ꯇꯣꯡꯂꯒ ꯂꯥꯛꯑꯦ ꯃꯁꯥꯁꯨ ꯌꯥꯝꯅ ꯅꯥꯜꯂꯦ ꯃꯁꯛꯁꯨ ꯐꯖꯩ ꯑꯁꯤꯒꯨꯝꯕ ꯑꯋꯥꯠꯄ ꯂꯩꯇꯕ ꯅꯨꯄꯥ ꯑꯃ ꯍꯥꯏꯕꯁꯦ ꯃꯦꯝꯊꯣꯏꯒꯤ ꯄꯨꯟꯁꯤꯗꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯥꯏꯕꯛ ꯐꯕ ꯅꯨꯄꯥꯅꯤ ꯑꯗꯨꯅ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯃꯦꯝꯊꯣꯏꯗꯤ ꯃꯉꯣꯟꯗ ꯂꯩꯒꯗꯕ ꯃꯥꯜꯂꯦ ꯍꯣꯏ ꯅꯪꯒꯤ ꯅꯇꯧꯁꯤꯒ ꯍꯥꯏꯔꯒꯗꯤ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯃꯥ ꯅꯠꯇꯕ ꯑꯇꯣꯞꯄ ꯏꯃꯥꯟꯅꯕꯤ ꯑꯃ ꯍꯥꯏꯔꯛꯑꯣ ꯑꯩ ꯌꯥꯅꯕ ꯍꯥꯏꯅꯕꯤꯒꯦ ꯍꯣꯏ ꯌꯥꯗ꯭ꯔꯒꯕꯨꯗꯤ ꯎꯄꯥꯏ ꯂꯩꯇꯦꯀꯣ ꯑꯁꯨꯝꯅ ꯑꯃꯨꯛꯀꯁꯨ ꯀꯔꯦꯝꯅꯔꯒ ꯈꯨꯝꯂꯤ ꯁꯨꯔꯦꯁ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯀꯔꯤ ꯈꯨꯝꯂꯨꯅꯤ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯎꯄꯥꯏ ꯂꯩꯇ ꯅꯤꯡꯕ ꯀꯥꯏꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯇꯥꯕꯅꯤ ꯆꯠꯂꯝꯗꯥꯏꯒꯤ ꯃꯇꯝ ꯑꯗꯨꯗ ꯁꯨꯔꯦꯁꯅ ꯍꯥꯏꯔꯝꯃꯤ ꯑꯗꯣ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯂꯥꯟꯅꯗꯤ ꯈꯟꯕꯤꯒꯅꯨ ꯃꯥꯅ ꯈꯪꯅꯔꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯀꯗꯥꯏꯗꯒꯤꯅꯣ ꯃꯁꯛ ꯈꯪꯖꯕ ꯌꯥꯒꯗ꯭ꯔꯥ ꯃꯇꯝꯗꯨꯗ ꯃꯃꯥꯟꯅꯕꯤꯗꯨꯅ ꯈꯨꯝꯃꯤ ꯍꯣꯏ ꯈꯪꯕꯕꯨꯗꯤ ꯌꯥꯒꯅꯤ ꯂꯝ ꯑꯁꯦꯡꯕꯗꯤ ꯈꯪꯗꯦ ꯃꯃꯤꯡꯗꯤ ꯕꯤꯅꯟꯗ ꯀꯧꯕꯅꯦ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯅꯦ ꯆꯤꯡꯂꯦꯝꯕꯅꯦ ꯅꯪꯒꯨꯝꯕ ꯅꯨꯄꯥ ꯅꯠꯇꯦꯗ ꯑꯁꯨꯝꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯤ ꯁꯨꯔꯦꯁ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ ꯃꯌꯨꯝꯗ ꯂꯥꯛꯂꯦ ꯑꯗꯨꯒ ꯌꯨꯝ ꯌꯧꯔꯕ ꯃꯇꯝꯗ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯦ ꯑꯣ ꯃꯇꯝꯁꯤꯒꯤ ꯅꯨꯡꯁꯤꯕꯁꯤꯗꯤ ꯄꯩꯁꯥ ꯄꯥꯏꯗ꯭ꯔꯕ ꯊꯕꯛꯄꯨ ꯇꯧꯗ꯭ꯔꯕꯗꯤ ꯅꯨꯡꯁꯤꯕ ꯌꯥꯗꯕ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯃꯇꯝ ꯈꯔꯗꯤ ꯑꯩ ꯌꯦꯡꯈꯤꯅꯤ ꯅꯥꯄꯜ ꯇꯧꯔꯒ ꯅꯨꯄꯤ ꯀꯣꯏꯕꯗꯤ ꯑꯩꯗꯤ ꯀꯣꯏꯔꯣꯏ ꯄꯩꯁꯥꯅ ꯅꯨꯡꯁꯤꯕ ꯂꯩꯕꯁꯨ ꯑꯩ ꯄꯥꯝꯗꯦ ꯑꯁꯨꯝꯅ ꯁꯨꯔꯦꯁ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯒ ꯂꯩꯔꯤ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯅꯝꯕꯔꯗꯨꯗ ꯀꯣꯜ ꯑꯃ ꯂꯥꯛꯑꯦ ꯀꯣꯜꯗꯨ ꯂꯥꯛꯄꯗꯒꯤ ꯁꯨꯔꯦꯁ ꯐꯣꯟ ꯄꯥꯏꯈꯠꯂꯦ ꯐꯣꯟ ꯇꯧꯔꯛꯂꯤꯕ ꯑꯗꯨꯁꯨ ꯁꯨꯔꯦꯁꯄꯨ ꯂꯨꯅ ꯇꯧꯖꯕ ꯃꯥꯅ ꯇꯥꯃꯣ ꯍꯥꯏꯅ ꯀꯧꯖꯕ ꯅꯨꯄꯥ ꯑꯃꯒꯤ ꯅꯝꯕꯔꯅꯤ ꯃꯈꯣꯏ ꯑꯅꯤꯗꯤ ꯃꯔꯨꯞꯀꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯩ ꯐꯣꯟ ꯍꯦꯛ ꯄꯥꯏꯈꯠꯄꯒ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯦ ꯁꯨꯔꯦꯁ ꯀꯩꯗꯧꯔꯤꯒꯦ ꯁꯦ ꯅꯈꯣꯏ ꯅꯇꯩꯃꯅ ꯅꯪꯒ ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯒꯦ ꯍꯥꯏꯌꯦ ꯑꯃꯨꯛꯇ ꯁꯥꯟꯅꯧꯁꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯨꯄꯥꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯐꯣꯟ ꯑꯗꯨ ꯄꯤꯔꯛꯏ ꯃꯥꯒꯤ ꯅꯨꯄꯤꯗꯨꯅ ꯁꯨꯔꯦꯁꯄꯨ ꯀꯧꯔꯛꯏ ꯁꯨꯔꯦꯁ ꯀꯝꯗꯧꯔꯤꯒꯦ ꯅꯪꯕꯣ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ ꯑꯩꯅ ꯍꯥꯏꯕꯗꯨꯕꯨ ꯀꯃꯥꯏ ꯇꯧꯔꯒꯦ ꯄꯥꯎ ꯐꯥꯎꯅꯔꯒ ꯌꯦꯡꯕ꯭ꯔꯥ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯨꯔꯦꯁꯅ ꯈꯨꯝꯃꯦ ꯍꯣꯏ ꯏꯇꯩꯃ ꯑꯩ ꯄꯥꯎ ꯐꯥꯎꯅꯕꯕꯨꯗꯤ ꯀꯟꯅ ꯍꯣꯠꯅꯔꯤꯗ ꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯈꯨꯝꯃꯦ ꯌꯥꯅꯕ ꯀꯟꯅ ꯍꯥꯏꯅꯧ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯌꯥꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯦ ꯏꯕꯨꯡꯉꯣ ꯅꯨꯄꯥ ꯈꯔ ꯊꯣꯛꯑꯣ ꯃꯥꯅ ꯅꯪꯉꯣꯟꯗ ꯂꯩꯕ ꯐꯪꯕ ꯍꯥꯏꯕꯗꯨꯗꯤ ꯃꯔꯥꯏꯕꯛ ꯐꯔꯕꯅꯦ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯔꯕꯁꯨ ꯅꯪꯅ ꯍꯦꯛꯇꯃꯛ ꯌꯥꯗꯦ ꯀꯌꯥꯝ ꯀꯨꯏꯔꯕꯅꯤ ꯌꯦꯡꯉꯣ ꯊꯥ ꯑꯃꯅꯤ ꯍꯦꯜꯂꯝꯂꯒꯅꯤ ꯅꯪꯅ ꯃꯥ ꯁꯪꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯁꯪꯂꯒ ꯂꯩꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯔꯤꯃꯠꯇ ꯍꯥꯏꯕ ꯉꯝꯗꯦ ꯍꯥꯏꯔꯤꯕꯁꯤꯕꯨ ꯅꯪ ꯌꯥꯝꯅ ꯄꯥꯡꯃꯟꯗꯦ ꯅꯨꯄꯥ ꯌꯥꯝꯅ ꯊꯣꯛꯇꯦ ꯈꯪꯗꯦ ꯑꯩꯈꯣꯏꯅꯒ ꯌꯨꯝꯗ ꯂꯩꯇꯕ ꯑꯣꯏꯔꯦ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯁꯥꯒꯗꯕꯁꯨ ꯅꯪꯅ ꯌꯥꯗꯕꯅꯤꯅ ꯁꯥꯗ꯭ꯔꯦ ꯉꯔꯥꯡ ꯅꯍꯥꯟꯗꯣ ꯐꯦꯁꯕꯨꯛꯇ ꯃꯦꯝꯊꯣꯏꯒꯤ ꯐꯣꯇꯣ ꯑꯃ ꯊꯥꯒꯠꯂꯛꯏ ꯅꯪꯁꯨ ꯎꯔꯝꯒꯅꯤ ꯑꯁ ꯂꯣꯏꯔꯦꯍꯦ ꯃꯁꯛ ꯈꯨꯐꯖꯗꯨꯗꯤ ꯊꯥꯒꯠꯄꯒꯤ ꯋꯥꯁꯨ ꯅꯠꯇꯦ ꯅꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯅꯗꯤ ꯃꯥꯕꯨ ꯌꯥꯝꯅ ꯄꯥꯝꯒꯅꯤ ꯃꯁꯛ ꯍꯥꯏꯔꯦ ꯋꯥꯠꯇ꯭ꯔꯦ ꯒ꯭ꯌꯥꯟꯁꯨ ꯑꯗꯨꯝ ꯇꯥꯏ ꯑꯩꯈꯣꯏꯁꯨ ꯊꯥ ꯑꯅꯤꯔꯣꯝ ꯂꯩꯔꯒꯗꯤ ꯌꯨꯝꯗ ꯂꯥꯛꯂꯒꯅꯤ ꯅꯪꯅ ꯃꯇꯝꯗꯨꯒꯤ ꯃꯅꯨꯡꯗ ꯀꯔꯤꯃꯠꯇ ꯍꯥꯏꯕ ꯉꯝꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅ ꯑꯣꯏꯅ ꯍꯥꯏꯕꯤꯕ ꯇꯥꯔꯦꯗꯅ ꯑꯗꯣ ꯁꯨꯔꯦꯁ ꯅꯪ ꯌꯥꯝꯅ ꯄꯥꯡꯗꯦ ꯅꯨꯄꯥ ꯌꯥꯝꯅ ꯊꯣꯛꯇꯦ ꯁꯨꯔꯦꯁꯅ ꯑꯃꯨꯛ ꯈꯨꯝꯃꯦ ꯏꯇꯩꯃ ꯌꯥꯅꯤꯗ
ꯑꯩ ꯁꯨꯝ ꯍꯥꯏꯔꯒ ꯌꯦꯡꯒꯦ ꯃꯥꯒ ꯑꯩꯒꯁꯨ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯕ ꯍꯧꯔꯦ ꯑꯗꯨꯗ ꯃꯥꯅ ꯑꯁꯦꯡꯕ ꯄꯥꯎꯈꯨꯝ ꯄꯤꯗꯕꯗꯒꯤ ꯑꯩꯁꯨ ꯍꯥꯏꯐꯝ ꯈꯪꯗꯕꯅꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯏ ꯍꯩꯃꯥ ꯅꯈꯣꯏ ꯑꯅꯤꯕꯨ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯕ ꯍꯧꯔꯕ꯭ꯔꯥ ꯁꯨꯔꯦꯁꯅ ꯑꯃꯨꯛ ꯈꯨꯝꯃꯦ ꯍꯧꯔꯦ ꯏꯇꯩꯃ ꯋꯥꯍꯩꯗꯨꯗ ꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯐꯔꯦ ꯏꯕꯨꯡꯉꯣ ꯑꯗꯨꯗꯤ ꯐꯖꯅ ꯌꯥꯅꯕ ꯇꯧꯔꯣ ꯑꯗꯣ ꯅꯪꯒꯤ ꯊꯕꯛꯇꯨꯕꯨ ꯀꯗꯥꯏ ꯇꯥꯔꯤꯒꯦ ꯁꯨꯔꯦꯁꯅ ꯍꯥꯏꯔꯛꯏ ꯏꯇꯩꯃ ꯕꯤꯁꯦꯝꯄꯨꯔꯗ ꯑꯃꯨꯛ ꯇꯥꯔꯦ ꯑꯣ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦꯅꯦ ꯈꯪꯗꯦ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯒꯤꯗꯤ ꯂꯝꯁꯦ ꯂꯥꯞꯅ ꯇꯥꯕꯅ ꯌꯨꯝꯗ ꯂꯥꯛꯄ ꯄꯥꯛ ꯐꯪꯗ꯭ꯔꯦ ꯃꯥꯒꯤ ꯋꯥꯗꯨ ꯊꯠꯂꯒ ꯁꯨꯔꯦꯁꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯏꯇꯩꯃ ꯃꯦꯝꯊꯣꯏꯁꯦ ꯊꯕꯛ ꯇꯧꯕ ꯄꯩꯁꯥ ꯄꯥꯏꯕ ꯅꯨꯄꯥꯗꯤ ꯈꯔ ꯄꯥꯝꯃꯦ ꯋꯥꯍꯩꯗꯨ ꯍꯥꯏꯔꯛꯄꯗ ꯅꯨꯄꯤꯗꯨꯅ ꯈꯨꯝꯃꯤ ꯍꯩꯃꯥ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯅꯪ ꯊꯕꯛ ꯇꯧꯔꯤꯁꯤꯗꯤ ꯁꯨꯔꯦꯁꯅ ꯑꯃꯨꯛ ꯇꯞꯅ ꯈꯨꯝꯃꯤ ꯏꯇꯩꯃꯅ ꯋꯥꯔꯤ ꯁꯥꯔꯛꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯩꯅ ꯏꯇꯩꯃ ꯈꯣꯏꯒꯤ ꯂꯝꯗꯨꯗ ꯌꯥꯝꯅ ꯇꯣꯏꯅ ꯆꯠꯂꯦ ꯑꯗꯨꯒ ꯃꯦꯝꯊꯣꯏꯕꯨ ꯂꯨꯝꯕ ꯁꯪꯖꯕ ꯀꯌꯥ ꯑꯃ ꯇꯧꯈꯤ ꯀꯣꯟꯅ ꯊꯪꯗꯗꯤ ꯃꯥꯒꯤ ꯃꯔꯝꯗ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯪꯅꯤꯡꯕꯗꯒꯤ ꯑꯩ ꯃꯉꯣꯟꯗ ꯁꯛꯂꯣꯟ ꯑꯃ ꯂꯧꯈꯤ ꯁꯛꯂꯣꯟꯗꯨ ꯂꯧꯔꯨꯕꯗꯒꯤꯅꯤ ꯃꯥ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯍꯧꯖꯤꯛꯇꯤ ꯑꯩ ꯃꯁꯛ ꯃꯨꯟꯅ ꯈꯪꯂꯦ ꯑꯗꯨꯅ ꯏꯇꯩꯃ ꯑꯩ ꯋꯥꯈꯜ ꯈꯔꯗꯤ ꯅꯨꯡꯉꯥꯏꯇꯦ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯅꯨꯄꯤꯗꯨꯅ ꯍꯪꯉꯤ ꯍꯩꯃꯥ ꯅꯪꯕꯨ ꯀꯔꯤ ꯇꯧꯔꯨꯔꯒꯦ ꯁꯨꯔꯦꯁꯅ ꯑꯃꯨꯛ ꯈꯨꯝꯃꯦ ꯏꯇꯩꯃ ꯑꯩ ꯊꯕꯛ ꯇꯧꯋꯦ ꯍꯥꯏꯕꯁꯦ ꯃꯉꯣꯟꯗ ꯈꯪꯍꯟꯗꯦ ꯑꯩꯅ ꯃꯈꯣꯏꯔꯣꯝꯗ ꯆꯠꯄ ꯃꯇꯝꯗꯁꯨ ꯑꯩꯒꯤ ꯒꯥꯔꯤ ꯄꯨꯗꯦ ꯏꯃꯥꯟꯅꯕꯒꯤ ꯒꯥꯔꯤꯗ ꯑꯗꯨꯝ ꯆꯠꯂꯦ ꯅꯣꯡ ꯐꯥꯗꯣꯛꯅ ꯂꯥꯏꯟꯗ ꯆꯠꯂꯦ ꯑꯁꯨꯝꯅ ꯑꯩꯒꯤ ꯃꯑꯣꯡ ꯃꯇꯧ ꯀꯌꯥꯁꯤ ꯎꯕꯗ ꯃꯈꯣꯏꯅ ꯑꯩꯕꯨ ꯌꯥꯝꯅ ꯍꯟꯊꯅ ꯈꯜꯂꯦ ꯑꯩ ꯇꯁꯦꯡꯅꯃꯛ ꯑꯁꯨꯝꯅ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯇꯧꯈꯤꯕꯗ ꯅꯠꯇꯦ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯪꯅꯤꯡꯕꯗꯒꯤ ꯑꯩꯅ ꯑꯁꯨꯝꯅ ꯇꯧꯈꯤꯕꯅꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯅꯨꯄꯤꯗꯨ ꯉꯥꯏꯍꯥꯛꯇꯪꯗꯤ ꯇꯨꯃꯤꯟꯅ ꯂꯩꯈꯤ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯑꯦ ꯁꯨꯔꯦꯁ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯌꯥꯝꯅ ꯆꯨꯝꯕ ꯊꯕꯛꯅꯤ ꯃꯇꯝꯁꯤꯗꯗꯤ ꯃꯤꯅ ꯃꯤꯕꯨ ꯍꯟꯊꯅ ꯈꯟꯅꯕ ꯉꯥꯛꯇꯅꯤ ꯑꯩ ꯇꯁꯦꯡꯅꯃꯛ ꯅꯪꯒꯤ ꯋꯥꯈꯜꯗꯨ ꯊꯥꯒꯠꯂꯦ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯃꯊꯪꯒꯤ ꯇꯥꯡꯀꯛꯇ ꯋꯥꯔꯤꯁꯤꯅ ꯀꯔꯤ ꯊꯣꯛꯂꯒꯕ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯔꯁꯤ